Chahi lishing henba puwari leiba Lamdam Asi Thugainaba Hotnaraklingei Cheiraksida political crisis Lakpa Asi Laibak Thibani haina UNLF ki hannagi Chairman Ningthemcha Sanayaima phongdorakli Sagolban ingudam leirakta ingudam leirak maira paibigi maira sangabagi thorom wafam asi phongdokladuna mahana makhatana hai Mamang thaktagi Lamdam Asigi yellow furup sing that temsing natuna Lamdam Asigi apunbagi saktam that singnabagi Tabak Asi ngasisu adumang makhachathari Mitopna Lamdam Asigi mapu Cheiraksida hotnaduna kumja English nishimna kulhumdoi gipne ahumtagi Cheiraksida lalong ase ngasi su lepa leitre asi yauna luraba tanfam asida lengak manungi oiba charangnaba phibam amada lakliba Asi Laibak Thibani opposition amasung ruling ke henba thamdana amato oina punsinduna thengnagadaba matam asida khaibung tanabagi maong ama lakliba ase ngangai ne isagi haiba wakhalon adu thadoktuna apunbagi firep ama lobagi tangai fadaba adu ngasi de laklei Hauzik Thegnariba Lan Asina Maram Oiraga Lamdam Asigi Selmilon the Achoba Safu Ama Pidibane. Tanfam Asida Manaba Wakalun Amada Puna Lemina Thegnamina Haina so Mana Makatana from the K. Ngasi Akoi Manipur Leiba Manipur State na How he was a Makai, the same with the Mamang de Hong Lera Crepium de says the Thegnariba Achoba Tem Singnava Laibak Thugainaba Akoi Laibak says the Nena ta the film mama tan pumbagi oina ama ga hat na basunaba unkana film le na honor ko film sesta amuk simatan pham chiro tan pham sesta lenga ki nena ta the film le ko sidi am Laibak Thibani hainenge almasi singmanga si tan pham stedi lenga ki manung da su the leiba assembly ki leiba MLA members in the su opposition party ruling party have thidana Low in Chap Man and Lemina, whether Motam says that Kaibung Tark of Fima, Talk was a quite like Tivan and Heining. I remember Mutiny Labor Mayam Nasu, was the Kantaraga with Manipur State key, Manipur contaminated by yellow pulsing Mayamasic interest, the Kalaga. I shall Actinatavata, I parting Agnatavata, the Paki Miam Kalaga, a chumba free up to lower the young Panianas, my Heining.